Hi ma'am puno bukharam jari ma'am nuaram gani hai na khali ye channel am ka sutaram nok jari ma'am ngasi soya nuba mathel ma pura kala hai ang sigi mathel se nuksa yam sagalak pasiga yam hau ba mathel ni ma'am sigi mana se ma'am da nganjari se ma'am khangba yawbi bra phuicha budi chai do maming se khangda ba asin ba mana ni ko se akoi ge yam thot nauraga yam sillaga chamthong gumba nga macha ga su kangsoi loi da yam hawi bako ado maya mana sigi maming khangadi haibiro to ngasigi ai kangsoi haidora chamthong haidora ma thongjarake yam chamna to maya yengminasi aina haipes semdoga isingda tingsillaga thamme ko tingsillaga thammadi akoi ge keno ufungumba yawraga su thokhinabagi aduga hapnabagi machansina ngari leire nga yaiba ma leire aduga tilhau sing morok leijare ko ado si ma'am se amok ai koi nga se yai rabanina ina fresh se bada me khar kalle aduna ahoi gi puna makok maru se lauthoga ising nga hak tingjage aduga ising joi shauba hore ko kangsoi thongbagi aduga han bada tilau hapchalle morok atekpa adu ma'am morok atekpa se eno angangba akoi morok powder do adu sinaraga su yai atekpa se ai powder do khara chaba yadaba mi yawbagini duna atek poina sizinajare duga hajiki nga yai bangari loina hapchinjare ko ngari se ma'am yumda oraga di haifet lauthoga hapa se haubane doga sidadi lauthokpagi manamdo nungaidabani na phajan chamdo hapchare duga singsu hape ko duga phajana sagotchare ai sigi matang sida aigi manado hapchanbaga lauthare ba ko ai do ai video namjaudre ma'am do sida leire ko ai loire sise yam kuina sohonba yadeba parabra mana se yam sopoyeba athai aduna smaina hapchanbaga ai lauthokchare ma'am akhangba yawraga di soidana aigi mana sigi maming se akhangba yawrde habiramo aduga ma'am aigi ngasigi mathel se ma'am na yengbada hawgadaba manbara comment taibiramo ado mana se sida phangbadi nate ko yumdagi purakpane aduga aina machi da chanabagi oina sinju khara soijenjare asiga oina ai chajarage charaga ai mathendusu hajarake haw tabado aduga ma'am ai chaba hojare mathense satina hawrame sanungsa sabasiga duna ma'am na yengbada nungaraga di like share subscribe toba kawbigano mathangdasu ano video ma'am puraga lakhe asigi oina kainarasi